ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯦꯛꯅꯕ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯨꯔꯟꯖꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯏꯇꯥꯎ, ꯃꯁꯤꯒꯤ ꯂꯝ ꯑꯁꯤꯗꯤ ꯑꯩ ꯍꯥꯟꯅ ꯈꯪꯈ꯭ꯔꯦ." "ꯑꯦ, ꯏꯇꯥꯎꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ?" "ꯏꯇꯥꯎ, ꯃꯁꯤꯒꯤ ꯂꯝꯁꯤꯗꯅꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯏꯕ ꯇꯝꯂꯨꯔꯤꯕꯁꯤ." "ꯑꯣ, ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯃ ꯂꯩꯌꯦꯗꯅ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯃꯔꯨꯞ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯠꯂꯒ ꯏꯇꯥꯎꯅ ꯍꯪꯂꯨꯒꯗꯧꯔꯤꯕꯅꯤ." "ꯑꯁ ꯏꯇꯥꯎ, ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯆꯠꯂꯨꯕ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯇꯣꯛꯊꯣꯛꯂꯒ ꯑꯩ ꯏꯇꯥꯎꯒꯤ ꯏꯅꯥꯛꯁꯤꯗ ꯑꯃꯥꯏꯕ ꯇꯝꯕ ꯂꯥꯛꯈꯤꯕꯅꯤ ꯏꯇꯥꯎ." "ꯑꯣ, ꯐꯔꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎ, ꯑꯩꯅ ꯍꯩꯖꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯏꯇꯥꯎꯗ ꯑꯃꯠꯇ ꯈꯥꯛꯇꯅ ꯑꯩꯅ ꯇꯝꯕꯤꯔꯒꯅꯤ꯫ ꯑꯗꯨꯒ ꯂꯨꯔꯤꯕꯗꯤ ꯑꯩꯅ ꯍꯩꯌꯨ ꯁꯨꯌꯥ ꯌꯥꯈꯤꯗ꯭ꯔꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯈꯝ ꯑꯁꯤꯗ ꯎꯍꯜꯂꯤꯕ ꯂꯝ ꯑꯁꯤꯗ ꯆꯠꯀꯗꯕꯅꯤ." "ꯐꯔꯦ ꯏꯇꯥꯎ, ꯂꯥꯏꯔꯤꯛ ꯑꯗꯣ ꯀꯅꯥꯅ ꯄꯥꯏꯔꯤ ꯑꯃꯗꯤ ꯀꯗꯥꯏꯋꯥꯏꯗ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯉꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯔꯟꯖꯣꯏꯅ ꯄꯨꯈꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯏꯁꯤꯡ ꯈꯔ ꯑꯃꯨꯛ ꯈꯤꯛꯁꯜꯂꯒ ꯑꯃꯨꯛ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯀꯨꯟꯖꯣꯕꯨ ꯌꯦꯡꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ, "ꯑꯦ, ꯁꯤꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ. ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯁꯨ ꯊꯝꯂꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯅꯥ ꯑꯃꯠꯇꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯁꯨ ꯌꯥꯔꯣꯏ. ꯃꯉꯣꯟꯗ ꯍꯥꯏꯅꯔꯒ ꯂꯥꯏꯔꯤꯛ ꯑꯁꯦ ꯂꯧꯒꯗꯕꯅꯤ, ꯄꯥꯒꯗꯕꯅꯤ ꯏꯇꯥꯎ." "ꯃꯗꯨꯅꯤ ꯏꯇꯥꯎ ꯑꯩꯅ ꯏꯇꯥꯎꯗ ꯍꯥꯏꯈꯤꯕꯗꯣ, ꯂꯥꯏꯔꯤꯛ ꯑꯁꯦ ꯄꯣꯔꯛꯄꯗꯤ ꯌꯥꯔꯣꯏ, ꯄꯥꯔꯨꯕꯗꯤ ꯌꯥꯒꯅꯤ ꯍꯥꯏꯈꯤꯕꯗꯣ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯇꯥꯎꯅ ꯍꯦꯛ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯦꯛ ꯍꯩꯕꯒ ꯏꯇꯥꯎꯁꯤ ꯑꯉꯛꯄ ꯐꯪꯅ ꯍꯩꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯑꯃꯣꯔ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ, ꯁꯤꯕ ꯅꯥꯏꯗꯅ. ꯆꯤꯡꯅꯨꯡ ꯑꯃꯗ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ. ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ, ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯪꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯈꯔ ꯈꯛꯇꯃꯛꯅꯤ. ꯀꯅꯥ ꯑꯃꯠꯇꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯕꯅꯤ. ꯀꯅꯥꯒꯨꯝꯕꯅ ꯈꯪꯂꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯦ. ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯑꯃꯥꯏꯕ ꯑꯃꯅ ꯍꯦꯛ ꯆꯤꯡꯂꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯉꯥꯎꯅ ꯐꯩꯅ ꯅꯥꯍꯜꯂꯤ, ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯇꯥꯛꯄ ꯉꯝꯍꯟꯗꯅꯕ ꯃꯥꯅ ꯂꯩꯋꯥ ꯇꯧꯔꯛꯀꯅꯤ. ꯍꯧꯖꯤꯛ ꯑꯩꯅ ꯌꯦꯡꯂꯤꯕ ꯑꯁꯤꯁꯨ ꯃꯍꯥꯛ ꯑꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯂꯥꯏꯔꯤꯛ ꯑꯗꯣ ꯀꯅꯥꯅ ꯄꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩ, ꯀꯩꯗꯧꯔꯤ, ꯃꯍꯥꯛꯀꯤ ꯆꯠꯀꯗꯕ ꯂꯝꯕꯤꯁꯦ ꯀꯔꯣꯝꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯉꯁꯥꯏꯅ ꯁ꯭ꯋꯥꯏꯁꯤꯗ ꯊꯔꯣ ꯑꯣꯜꯍꯜꯂꯝꯂꯒꯗꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯏꯇꯥꯎ ꯁꯨꯔꯟꯖꯣꯏ, ꯃꯇꯧ ꯀꯔꯝꯅ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ?" "ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤ. ꯑꯩꯅ ꯍꯩꯅꯤꯡꯂꯤꯕ ꯃꯍꯩ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯕꯗꯤ ꯍꯩꯕ ꯐꯪꯉꯣꯏꯗꯧꯔꯤ ꯏꯇꯥꯎ." "ꯏꯇꯥꯎ, ꯏꯇꯥꯎꯅ ꯀꯔꯤꯒꯤꯅꯣ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯍꯩꯅꯤꯡꯂꯤꯕꯗꯨꯕꯨ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯇꯥꯎꯅ ꯍꯩꯅꯤꯡꯂꯤꯕ ꯃꯍꯩ ꯑꯁꯤꯗꯤ ꯃꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯅꯠꯇꯦ, ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯅꯅꯕ ꯃꯍꯩ ꯇꯝꯒꯗꯧꯔꯤꯕꯅꯤ. ꯃꯗꯨꯒꯨꯝꯂꯕ ꯇꯝꯁꯟꯕꯗ ꯀꯥꯟꯅꯔꯔꯣꯏꯗꯕ ꯄꯨꯅꯝ ꯆꯩꯔꯝ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯇꯥꯎꯅ ꯇꯝꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯇꯥꯎ?" ꯀꯨꯟꯖꯣ ꯃꯃꯥꯟꯅꯕ ꯁꯨꯔꯟꯖꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯝꯐꯝ ꯈꯪꯗꯦ. ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯂꯤꯊꯣꯔꯛꯂꯤ. ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯈꯣꯃꯩ ꯀꯧꯕ ꯑꯃ ꯂꯩ. ꯍꯥꯏꯔꯤꯕ ꯈꯣꯃꯩ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕ ꯑꯁꯦ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯑꯩꯒꯁꯦ ꯌꯥꯝꯅ ꯌꯦꯡꯊꯤꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ. ꯃꯥꯅꯁꯨ ꯃꯥꯅ ꯉꯝꯕ ꯃꯑꯣꯡꯗ ꯑꯩꯕꯨ ꯂꯥꯏꯇꯤꯟ ꯀꯌꯥ ꯊꯥꯔꯛꯇꯨꯅ ꯑꯩꯕꯨ ꯑꯣꯠꯂꯤ. ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯂꯥꯏꯇꯤꯟ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯠꯂꯤꯕꯅꯤ. ꯑꯁꯨꯝꯅ ꯏꯕꯥꯅꯤꯁꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯉꯝꯕ ꯃꯑꯣꯡꯗ ꯌꯦꯡꯊꯤꯅꯔꯤ. ꯃꯍꯥꯛꯅ ꯉꯝꯗꯨꯅꯇ ꯑꯌꯥꯝꯕ ꯂꯥꯛꯂꯤ, ꯑꯗꯨꯒ ꯑꯩꯅ ꯉꯝꯕꯁꯨ ꯌꯥꯎꯏ. ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕꯗ ꯑꯩꯁꯦ ꯑꯋꯥꯕ ꯑꯣꯏꯔꯕꯅꯤ. ꯈꯣꯃꯩ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯩꯅ ꯑꯃꯨꯛꯇꯪ ꯅꯝꯊꯕ ꯉꯝꯂꯕꯗꯤ
ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯅꯝꯊꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯇꯝꯂꯤꯕꯅꯤ ꯃꯍꯥꯛꯇꯤ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯀꯥꯎꯒꯟꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯨꯛꯅꯤꯡ ꯆꯝꯅ ꯇꯝꯈꯤꯕꯅ ꯀꯔꯤꯅꯣ ꯍꯩꯁꯨ ꯌꯥꯝꯅ ꯍꯩ ꯑꯩꯉꯣꯟꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯩꯇ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯍꯩꯕ ꯍꯦꯜꯂꯤ ꯃꯍꯥꯛꯄꯨ ꯅꯝꯊꯕ ꯉꯝꯅꯅꯕ ꯂꯥꯏꯑꯣꯟ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ ꯀꯨꯟꯖꯣꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯟꯖꯣꯏ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯏꯇꯥꯎꯅ ꯄꯥꯝꯂꯤꯕꯁꯤ ꯈꯣꯝꯕꯩ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯗꯨ ꯄꯥꯝꯕꯒꯤ ꯋꯥꯔꯥ ꯏꯇꯥꯎ ꯑꯗꯨꯃꯛꯇꯤ ꯅꯠꯆꯗꯦ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗꯒꯤ ꯍꯩꯕ ꯌꯥꯝꯅ ꯍꯦꯜꯂꯦ ꯑꯗꯨꯅ ꯏꯇꯥꯎ ꯅꯪꯒꯤ ꯅꯍꯩꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯇꯝꯂꯛꯄꯅꯣ ꯑꯩꯁꯨ ꯈꯔ ꯇꯝꯖꯒꯦ ꯒꯨꯔꯨ ꯕꯣꯔꯤꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯅꯠꯇ꯭ꯔꯒꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯦꯞꯂꯁꯤ ꯑꯩ ꯅꯉꯣꯟꯗ ꯃꯥꯏꯊꯤꯔꯦ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯍꯟꯒꯦ ꯇꯧꯕꯅꯤ ꯃꯗꯨꯗꯪ ꯑꯩꯅ ꯉꯝꯖꯔꯕꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ ꯏꯇꯥꯎ ꯀꯨꯟꯖꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ ꯑꯩ ꯏꯃꯨꯡꯗꯒꯤ ꯂꯥꯏꯔꯤꯛ ꯈꯔ ꯂꯧꯊꯣꯛꯂꯨꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯔꯟꯖꯣꯏ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯌꯥꯝꯅ ꯊꯥꯕ ꯂꯥꯏꯔꯤꯛ 3 ꯄꯨꯊꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯦ ꯁꯨꯔꯟꯖꯣꯏꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯄꯥꯔꯛꯂꯕꯁꯨ ꯁꯨꯡꯍꯩ ꯍꯩꯌꯨ ꯌꯥꯗ꯭ꯔꯕ ꯆꯤꯟꯐꯥ ꯄꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯕ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯃꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯏꯇꯥꯎꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯥꯈ꯭ꯔꯦꯗ ꯏꯇꯥꯎ ꯊꯥꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯎꯒꯤ ꯃꯀꯨꯗ ꯁꯦꯝꯂꯒ ꯏꯈꯤꯕ ꯂꯥꯏꯔꯣꯟ ꯑꯣꯏꯕꯒꯤꯅꯤ ꯑꯗꯨꯕꯨ ꯃꯁꯦ ꯆꯦꯅꯥ ꯌꯥꯝꯅ ꯄꯥꯟꯕ ꯖꯥꯠ ꯅꯠꯇꯦ ꯆꯦꯅꯥꯗꯤ ꯌꯥꯝꯅ ꯄꯥꯟꯖꯗ꯭ꯔꯕꯁꯨ ꯃꯁꯤꯗ ꯏꯔꯤꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯁꯤꯗꯪ ꯍꯩꯅꯕ ꯍꯣꯠꯅꯕꯗ ꯅꯍꯥꯛ ꯌꯥꯝꯅ ꯋꯥꯒꯗꯧꯔꯤꯕ ꯖꯥꯠꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯁꯤꯕꯨ ꯍꯦꯛ ꯍꯩꯈ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯁꯤ ꯑꯉꯛꯄ ꯐꯪꯅ ꯃꯍꯩ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯈꯣꯝꯃꯩ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯀꯥꯞꯊꯣꯔꯛꯄ ꯃꯍꯤ ꯃꯌꯥꯏ ꯑꯗꯨꯗꯗꯤ ꯃꯥꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯅ ꯈꯥꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯍꯥꯛ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯅꯈꯣꯡ ꯀꯣꯟꯗꯨꯅ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯔꯛꯀꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯇꯨꯅ ꯑꯁꯦꯡꯕꯒꯤꯔ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯁꯨꯔꯟꯖꯣꯏꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯇꯥꯎ ꯃꯍꯩꯁꯤꯡꯁꯦ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕꯒꯤ ꯇꯨꯡꯗ ꯅꯍꯥꯛꯅ ꯅꯪꯒꯤ ꯈꯣꯝꯃꯩꯗ ꯀꯥꯞꯁꯤꯜꯂꯨꯔꯣ ꯑꯗꯨꯃ ꯇꯧꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯈꯣꯡꯗ ꯇꯨꯔꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯔꯟꯖꯣꯏꯅ ꯍꯟꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯀꯨꯟꯖꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯗꯤ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ ꯀꯨꯟꯖꯣꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯁꯨꯔꯟꯖꯣꯏꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯈꯜꯍꯧꯏ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞ ꯑꯃꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯅꯕ ꯅꯝꯊꯅꯕ ꯍꯣꯠꯅꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯅꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯀꯨꯟꯖꯣꯅ ꯈꯣꯝꯃꯩꯗ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯔꯤ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯩꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯇꯥꯛꯊꯣꯛꯄ ꯑꯁꯤꯕꯨ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯅꯤ खरा मखैदी खाउबन चुंगदौरिबरा मागा यानतब मनब अदुगी मतंगद लोइनमक वारी लिथोक्तुना इङोंदा खंगहल्लमलिबसी अइना लैवासिंगदु मंगोंदा ताक्थोकपिदनबगी दमक्तदि नत्ति महागना आइबु थाजना महागना कनादसु हाइदोक्लोइ खंदुना इङोंदा थाजना तमलखिबा पाउनि फरे येंगलबा हाइबदुनि आसुमना खल्लगा सुरंजोय इमुंगलोमदा दुमक चंख्रै कुंजो यामना हरहाउना मयुम माइकै पांगलई मतम अदुत्ता अरापदा खोमैतो थबक अमा चलुबदेगी कुंजोना होबे होबे चलिबदु उबदा खोमैना कुंजोगी मनाक्ता सकोल अतो थौजलई सकोल थोरपगी मकोल अदु ताबदा कुंजोना लेथोक्ना जेंगलबदा खोमै ओइदुना लेरमलै मतम मदद कुंजोना अस कथाई दौ थिंगरिबनो मसिगी मीसिना ओथोना फरक तादुरी असुमना खल्लगा कुंजोना होबे होबे चटपदुदा खोमै थौजललकलगा इताउ कुंजो करीनोने आई उरगा गमगम चलिबदुबो नते फीना योमलगा पारिबदुना करीनो ओथोंगसु मयुम चावख्रदा इंसांग नापी मना मसिंग वरबदी आइसु खरा लहौगिनाय मतम अदुदा कुंजोना ओ इताउदी लंबीदा चटपा मी सिंगना खजितंग पोयम चावना पुरकलबदी मना मसिंग हवाई सेंवाइरा हाइदना नीरगा चाबसी हवरकलबोइरे इताउ आइगे सिदी चाबा याबा मना मसिंग हैरांग लेरांग नतेदो अदुना इताउ अतोप मियो यमदगी निहौरो यारा नहै अदुक हैरिबदुबो कनागुंबा अमबु हेक्ता पंगथहलगा मुंदुना चखिबसु याय अदुम नहरमलगा कुंजो चखिगे तवी
ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯏꯇꯥꯎ ꯆꯠꯄꯤꯔꯣ ꯑꯩ ꯑꯔꯥꯛꯄ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯃꯨꯟꯖꯍꯧꯔꯒꯦ ꯑꯗꯨꯕꯨ ꯏꯇꯥꯎꯅ ꯃꯨꯜꯂꯛꯂꯤꯕ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯇꯥꯎ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯑꯗꯨꯈꯛꯅꯁꯨ ꯊꯧꯅꯥ ꯐꯅ ꯆꯦꯜꯂꯨꯒꯅꯨꯗ ꯐꯔꯦ ꯑꯩ ꯆꯠꯂꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯁꯒꯣꯜ ꯑꯗꯣ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯈꯤ ꯀꯨꯏꯍꯧꯗꯦ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇꯒꯤ ꯈꯣꯃꯩꯅ ꯂꯥꯞꯊꯣꯛꯈꯤꯕꯗꯣ ꯃꯤꯀꯨꯞ ꯐꯥꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯏꯇꯥꯎ ꯈꯣꯃꯩꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯃꯍꯥꯛ ꯈꯪꯕꯒꯨꯝꯅ ꯍꯦꯛ ꯇꯧꯏ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ ꯖꯥꯠꯅꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯈꯪꯅꯅꯕ ꯃꯍꯩꯒ ꯄꯥꯏꯔꯕ ꯖꯥꯠꯂꯥ ꯄꯥꯏꯔꯝꯒꯅꯤ ꯃꯁꯦ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯨꯁꯨ ꯃꯍꯩ ꯃꯁꯤꯡ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯌꯥꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯍꯩꯔꯕꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯃꯉꯣꯟꯗꯒꯤ ꯍꯩꯅꯅꯕ ꯍꯣꯠꯅꯔꯤꯗꯅ ꯑꯁꯣꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯄꯔꯞ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯗꯨꯅ ꯈꯣꯏꯔꯥꯡ ꯈꯨꯁꯥꯎꯅꯅ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ ꯇꯥꯟꯖꯥꯁꯤꯗ ꯊꯦꯡꯅꯩꯗ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯨꯟꯖꯣꯒꯤ ꯅꯨꯄꯤꯅ ꯂꯥꯛꯊꯔꯛꯏ ꯉꯁꯥꯏ ꯅꯣꯡ ꯐꯨꯜ ꯉꯥꯝꯕꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯃꯌꯨꯝꯗꯨꯅ ꯀꯔꯤꯅೋ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡꯂ ꯄꯨꯊꯣꯔꯛꯑꯣ ꯊꯣꯡꯂꯨꯔꯒꯦ ꯍꯥꯏꯔꯤ ꯀꯨꯟꯖꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯗ ꯅꯠꯇꯅ ꯅꯄꯥꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯔꯥ ꯑꯃ ꯂꯥꯛꯑꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯃ ꯂꯥꯛꯑꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯅꯪꯁꯨ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯃꯁꯤꯅ ꯑꯃꯨꯛ ꯈꯣꯃꯩ ꯄꯜꯂꯝꯂꯤꯕꯁꯤꯅ ꯑꯩꯁꯤꯕꯨ ꯈꯣꯃꯩꯒ ꯀꯔꯤ ꯃꯩ ꯂꯩꯅꯒꯦ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤ ꯅꯣꯡ ꯉꯥꯝꯃꯗꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯩꯗꯤ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯑꯗꯨꯅꯗꯤ ꯏꯃꯨꯡ ꯄꯨꯕ ꯉꯝꯃꯛꯑꯣꯏ ꯃꯤꯗꯧꯅ ꯃꯤꯒꯤ ꯊꯧ ꯅꯨꯡ ꯇꯧꯗꯨꯅ ꯈꯣꯠꯇꯅ ꯁꯦꯟ ꯈꯔ ꯐꯪꯂꯒ ꯃꯔꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯗꯨꯅ ꯏꯃꯨꯡ ꯄꯨꯕꯁꯨ ꯅꯠꯇꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯅ ꯆꯥꯕꯗꯨꯅꯗꯤ ꯏꯃꯨꯡ ꯄꯥꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯀꯣꯔꯣꯡ ꯒꯔꯥꯡ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛ ꯏꯁꯧ ꯂꯥꯡꯗꯦ ꯇꯧꯔꯤꯕꯗꯣ ꯀꯨꯟꯖꯣ ꯀꯌꯥ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯤ ꯀꯨꯟꯖꯣ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝꯅ ꯇꯞꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯔꯨꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯒꯗꯕ ꯂꯩ ꯌꯥꯝꯅ ꯃꯈꯦꯜ ꯂꯥꯡꯉꯛꯀꯅꯨ ꯆꯥꯛꯇꯣ ꯑꯩꯒꯤ ꯁꯔꯨꯛ ꯍꯥꯞꯅꯤꯡꯉꯒ ꯍꯥꯞꯄꯨ ꯍꯥꯞꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ ꯃꯗꯨꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯆꯥꯛ ꯈꯥꯛꯑꯝꯗꯦ ꯍꯥꯏꯗꯅ ꯏꯁꯧ ꯂꯥꯡꯈꯤꯕ ꯂꯩꯇꯦ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨꯀꯣ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯂꯥꯡꯀꯅꯨ ꯑꯩ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯒꯗꯕ ꯂꯩ ꯑꯗꯨꯝꯅ ꯇꯞꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯠꯈꯤ ꯀꯨꯟꯖꯣꯅ ꯑꯗꯨꯝꯅ ꯆꯠꯈꯤꯕꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯉꯝꯖꯗ꯭ꯔꯦ ꯅꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯤ ꯆꯥꯛ ꯍꯥꯏꯗꯅ ꯇꯥꯟꯅꯔꯛꯀꯗꯕ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯒꯤ ꯃꯍꯩꯅ ꯀꯔꯤꯅೋ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯊꯕꯛ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗꯣ ꯁꯥꯎꯅꯤꯡꯈ꯭ꯔ ꯃꯥꯜꯂꯤ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯄꯣꯠ ꯑꯃ ꯍꯥꯏꯕꯗꯤ ꯐꯤ ꯃꯌꯣꯝ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯗꯜ ꯑꯃ ꯄꯥꯏꯔꯒ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯈꯨꯒꯨꯞ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯣ ꯅꯥꯀꯟ ꯑꯃ ꯄꯥꯏꯔꯒ ꯀꯨꯟꯖꯣ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯈꯨꯡꯎꯞ ꯑꯗꯨꯗ ꯀꯥꯝꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯥꯏꯀꯩ ꯇꯝꯕ ꯂꯪꯉꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯂꯩꯊꯣꯔꯛꯄꯗ ꯃꯊꯕꯥꯛꯇ ꯊꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯇꯥꯁꯤꯟꯗꯨꯅ ꯁꯣꯔ ꯐꯨꯟꯖꯤꯟꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯀꯨꯟꯖꯣ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯠꯀꯗꯧꯔꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯖꯗꯨꯅ ꯑꯋꯥ ꯆꯩꯅꯥ ꯈꯔ ꯉꯥꯏꯍꯥꯛ ꯈꯪꯍꯜꯂꯕꯒꯤ ꯇꯨꯡꯗ ꯇꯞꯅ ꯍꯟꯊꯔꯛꯂꯗꯨꯅ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯐꯝꯂꯝꯂꯕꯒꯤ ꯇꯨꯡꯗ ꯀꯨꯟꯖꯣꯒꯤ ꯅꯨꯄꯤꯗꯣ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯗꯣ ꯀꯞꯅ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯁꯨꯔꯤꯟꯖꯣꯏꯗꯒꯤ ꯄꯣꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯞꯅ ꯆꯦꯃꯥꯏ ꯑꯃ ꯍꯥꯡꯒꯠꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯆꯤꯛꯂꯝꯂꯤꯕ ꯂꯥꯏꯌꯦꯛ ꯑꯗꯨꯗꯤ ꯋꯥꯡ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯡꯗꯨꯝ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯒ ꯂꯪꯕꯒꯤ ꯃꯑꯣꯡꯗ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ ꯃꯁꯤ ꯄꯥꯡꯒꯜ ꯀꯟꯅꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯃꯨꯛꯇꯪ ꯄꯥꯗꯨꯅ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯄꯥꯊꯔꯛꯏ ꯑꯁꯨꯝꯅ ꯂꯩꯋꯥ ꯃꯊꯪ ꯄꯥꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯋꯥꯁꯤꯡ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯣꯟ ꯑꯗꯣ ꯁꯤꯖꯤꯟꯅꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈꯠꯀꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯗꯨ ꯈꯪꯕꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯥꯕ ꯍꯧꯔꯛꯏ
ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯌꯥꯝꯅ ꯀꯟꯅ ꯄꯥꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯊꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯔꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯑꯗꯨꯝꯅ ꯚꯨꯞ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯨꯗ ꯀꯨꯟꯖꯣ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯣꯛꯊꯣꯛꯂꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯀꯨꯟꯖꯣꯅ ꯏꯌꯥ ꯃꯤꯅ ꯁꯨꯛꯀꯟꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯁꯤꯗ ꯀꯅꯥꯅꯣꯅ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯛꯇꯨꯅ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯎꯆꯦꯛ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯦ ꯃꯗꯨꯗ ꯃꯨꯁꯤꯟꯂꯨꯏ ꯃꯆꯤꯟꯗꯣ ꯁꯥꯡꯇꯛ ꯇꯧꯔꯒ ꯀꯣꯜꯂꯤ ꯃꯃꯤꯠ ꯑꯗꯣ ꯏꯂꯪ ꯂꯪꯅ ꯄꯥꯡꯉꯤ ꯌꯥꯝꯅ ꯆꯥꯎꯕ ꯎꯆꯦꯛꯃꯛꯁꯨ ꯅꯠꯇꯦ ꯀꯨꯟꯖꯣꯅ ꯍꯩꯁ ꯃꯁꯤꯒꯤ ꯎꯆꯦꯛꯁꯤ ꯃꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯃꯃꯤꯡ ꯃꯊꯥꯁꯨ ꯈꯪꯗꯦ ꯃꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯐꯥꯎꯒꯦ ꯃꯁꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯎꯆꯦꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯈꯨꯠ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯎꯆꯦꯛ ꯑꯗꯨꯗ ꯊꯣꯝꯕꯒꯨꯝ ꯂꯪꯉꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯀꯨꯟꯖꯣꯗ ꯌꯦꯡꯂꯝꯂꯒ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯄꯥꯏꯈ꯭ꯔꯦ ꯀꯨꯟꯖꯣ ꯉꯛꯄꯗ ꯊꯦꯡꯂꯤ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯟꯊꯗꯨꯅ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯄꯥꯏꯈꯤꯕꯗꯨꯗ ꯀꯨꯟꯖꯣ ꯉꯛꯄꯗ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯈꯪꯂꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ ꯀꯗꯥꯏꯗ ꯆꯠꯂꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯃꯩꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯀꯨꯟꯖꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯟꯈꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯍꯨꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯏꯂꯣꯏ ꯂꯣꯏꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯔꯝꯕꯒꯨꯝ ꯇꯪꯈꯥꯏ ꯐꯥꯎꯕ ꯐꯥꯀꯠꯇꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯈꯪꯂꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯅꯤ ꯑꯃꯗꯤ ꯄꯥꯈ꯭ꯔꯦ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯔꯣꯏꯕ ꯑꯃꯁꯦ ꯇꯪꯈꯥꯏ ꯐꯥꯎꯕ ꯄꯥꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯀꯨꯟꯖꯣꯅ ꯈꯪꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯇꯥꯎ ꯈꯣꯃꯩꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯍꯩ ꯍꯩꯈ꯭ꯔꯦꯗ ꯑꯩꯕꯨ ꯃꯍꯥꯛꯅ ꯌꯨꯝꯊꯛꯇ ꯇꯣꯡꯕ ꯎꯆꯦꯛ ꯑꯗꯨꯗ ꯋꯥꯈꯜ ꯊꯝꯍꯜꯂꯒ ꯃꯍꯥꯛꯅ ꯂꯣꯟꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯦ ꯄꯥꯈ꯭ꯔꯕꯀꯣ ꯐꯩ ꯄꯥꯎ ꯈꯪꯒꯅꯤꯅ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯂꯥꯏꯔꯣꯟꯁꯤꯡ ꯑꯁꯦ ꯈꯨꯗꯛ ꯑꯁꯤꯗ ꯄꯥꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯁꯣꯏꯗꯅ ꯄꯤꯕ ꯉꯝꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯅꯥ ꯑꯃꯠꯇꯅ ꯁꯣꯛꯄ ꯄꯥꯏꯕ ꯊꯦꯡꯕ ꯉꯝꯗꯅꯕ ꯂꯥꯏꯔꯣꯟ ꯁꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯤꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯇꯨꯅ ꯄꯨꯟꯁꯤꯜꯂꯒ ꯁꯨꯞꯅꯒꯤ ꯂꯥꯏꯔꯤꯛ ꯑꯃꯈꯛꯇꯃꯛ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯄꯥꯈꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯄꯥꯔꯝꯕ ꯂꯥꯏꯔꯣꯟꯁꯤꯡꯗꯣ ꯈꯨꯗꯛꯇ ꯂꯣꯏꯅꯃꯛ ꯀꯥꯎꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯤ ꯁꯣꯝꯗꯅ ꯈꯣꯃꯩꯗꯣ ꯃꯍꯥꯛꯀꯤ ꯃꯥꯡꯒꯣꯜ ꯙꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯌꯦꯅꯈꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯐꯝꯂꯝꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯅꯕ ꯇꯧꯁꯤ ꯍꯥꯏꯔꯤ ꯈꯣꯃꯩꯅ ꯅꯪ ꯆꯪꯂꯝꯃꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯅꯍꯥꯛꯅ ꯄꯥꯏꯈ꯭ꯔꯕꯀꯣ ꯑꯩꯁꯨ ꯄꯥꯕꯕꯨꯗꯤ ꯄꯥꯍꯧꯏ ꯍꯥꯏꯕꯕꯨ ꯁꯤꯟꯐꯥꯃꯛꯇꯤ ꯄꯨꯍꯧꯗꯦꯁꯦ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯖꯥ ꯎꯔꯤ ꯖꯥꯝꯕꯅ ꯍꯥꯏꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯕꯤꯕ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯀꯨꯟꯖꯣꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯝꯂꯒ ꯈꯣꯃꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯨꯟꯖꯣ ꯂꯥꯏꯔꯤꯛꯇꯣ ꯐꯥꯕꯒ ꯀꯥꯎꯕꯒ ꯃꯍꯥꯛ ꯑꯗꯣ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯇꯨꯅ ꯈꯥꯡꯂꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯐꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯅꯣꯡ ꯀꯟꯅ ꯇꯥꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯅꯣꯡ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇ ꯏꯪꯊꯍꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯃꯨꯛ ꯄꯥꯒꯦ ꯈꯜꯂꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯁꯦꯒꯥꯗ ꯌꯦꯞꯁꯜꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯗꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯅꯣꯡ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜꯇꯃꯛ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯏꯇꯥꯎ ꯈꯣꯃꯩꯁꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯌꯦꯠꯀ ꯌꯥꯎꯅ ꯌꯦꯠꯂꯁꯦ ꯐꯩ ꯍꯟꯗꯛꯃꯨꯛꯇꯤ ꯅꯣꯡ ꯇꯥꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯁꯨꯡꯊꯣꯛ ꯊꯣꯛꯂꯔꯣꯏ ꯈꯪꯒꯅꯤꯗꯣ इसिंग खरा थक्लगा वखल से इंथहलबा मतुंगदा लरिक असे अमुक पागे असमना खल्लगा कुंजोना चासंगदा जंगलगा इसिंग खरा थक्लगा मपालांगदा अमुक थोलई असमना महाना मपान थोलब मतुंगदा मपालगे सत्तमदो खरा यंगलमनबा मतुंगदा मागी कादा चंगखिगे तौबदा महाकी नुपी लैबा उदी महाकी नुपी लैबा उदबदुदा कुंजोना महाकी नुपीबु कौदुना कोइथि थिरई अदुबु फंगबा कौबदे लैखिद्री मतम अदुदा कुंजोना करिनोने मदुगी नुपीदुबो अइना ngасai खरा साउदुना तौखिबदुदा
ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯕ ꯐꯥꯎꯕꯗ ꯐꯪꯃꯜꯂꯛꯇꯕ ꯑꯗꯨꯗ ꯀꯨꯟꯖꯣ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯅꯨꯄꯤ ꯈꯔ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯗꯨꯒ ꯀꯨꯟꯖꯣꯗ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣ ꯅꯠꯇꯦ ꯅꯪꯒꯤ ꯏꯕꯦꯝꯃꯗꯨꯕꯨ ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯅꯒꯦꯕ ꯀꯞꯇꯨꯅ ꯃꯐꯤ ꯃꯔꯣꯟ ꯃꯌꯥꯝ ꯑꯃ ꯌꯣꯝꯂꯒ ꯃꯄꯥꯝ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯈꯪꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯦ ꯃꯍꯥꯛꯄꯨ ꯋꯥꯔꯧꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯈꯤꯕꯗꯤ ꯂꯩꯇꯦ ꯐꯔꯦ ꯃꯥꯅꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯇꯟꯗꯨꯅ ꯆꯠꯆꯈꯤꯕꯗꯣ ꯋꯥ ꯌꯥꯝꯅ ꯁꯪꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯈꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯅꯦꯅꯥ ꯇꯥꯅ ꯄꯥꯔꯈꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯕ ꯌꯥꯔꯒꯅꯤ ꯈꯟꯗꯨꯅ ꯀꯨꯟꯖꯣꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯄꯥꯈꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯑꯍꯥꯟꯕꯒꯤ ꯅꯨꯡ ꯄꯥꯏꯗꯨꯅ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃꯅ ꯊꯥꯡꯒꯠꯄꯒꯤ ꯂꯥꯏꯔꯣꯟ ꯑꯗꯨꯗꯤ ꯃꯍꯥꯛ ꯐꯥꯔꯤ ꯂꯥꯏꯔꯣꯟ ꯑꯗꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯆꯥꯡ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯈꯤꯡꯗꯨꯅ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ